अहानबदा यamna maruiba update ama kang leipak ki Moiradagi leukhachege Moiranhpurelda nongmai kapnabada Kuki militant ani sire ngarang ayuk pung nipan ngam nifu mangarom taba matamda Kuki militant sing Imphal East district ke Andro SC ki manungsan pa mafudam police station ki manungsan leiba Moiranhpurelda bom amadi nongmai yaw no kapsin dura kan mongda landara kre Kuki militant sing nasing thakki saruk tagi Moiranhpuren mitei kulda bom amadi nongmai yaw no kapsilaki ba duda kulngak seliba kunja volunteer singa kan mongda nakal ani makta khutuk naki khutuk na ba duda Kuki militant ani nongmai na panduna sikhi leikidra Kuki militant ani edu di kam lengsat lunkim sahi kun gamanga apokpa thangkhong mang lungkim bonjang village amadi island block sadar hill amadi kamillan lupeng sahi kulhum doi apokpa paukholen lampeng kawi nongda Kuki village khasom Khulen subdivision Kangjong district tagini hairi aduga mathangi update asna more amadi ningthokong singpa mafam karda ngarang Kuki militant singna nongmai amadi bom kapsilakre ngarang numdang pung tarik kemin nifu mangarom taba matamda border town Morehda sumafam aduda leiribu Kuki militant singna bom ama pokai handuna attack torokpada natana nongmai round torok mu kapsilakre hairi pause asna Morehda gi phangma paugi matung ina ngarang numdang pung tarik kemin nifu mangarom taba matamda more town da leiriba commando complex tagi meter sani yangkhai rum satlaga leiba mafam asda Kuki militant singna bom ama kapsilaktuna pokai ki maduda asok apan amadi misi mina kari mata yaukide Morehda bom pokai kiba aduga matam ikan kanadana nongmai round taruk rom su kapsilaki masigi matungda makhatana nongmai kapsilakwa amadi bom pokai hanbagi thodok amata thokide Morehda leiribe state force amadi central force ki combined team na search operation sa thaki maduda mifam pundi yaukide hairi amorom dangarang numdang pung tumangaga makhairam taba matamda Churachandpur district ki hautak range lai manai maikairom dagi ningthokong kha khunau water supply room the Kuki militants in the nongmai round camarom capsin to the landarakre water supply lady from the IRB kangu and accent bagit book housiksa hatuna living to Namakata and Kuki militants and nongmai capsula kidrehari hiribo matamasi ikan Canada and numdang punta rom tabo matamda Bishnupur district ki trong lobby amadi tinungai maning gising sang paring the nongmai round kara thangna lady bamite kulsing the cap theraki maduda sokapan yaukide adobu kunjakar de mi painaduna lanzina by yauki hari more police taki pango paugi matung de housing more the mahusagi pum danzilakpa hore pam the bingsta gi thodok amada thoktre Morehda leiriba state security force ki gangbuna ngak senbagi akan bathabuk sattari Morehda gi lanjena krama mitei sing amadi ku kising masa masa gi mayumda hanjina duna mahausa gi punsida laitan lehenna bagi thabuk matam khar gi manung di soidana ngamlagani masi gi damakta state security force na sobu thodang loduna ngak senbagi thabuk sabsana lokhatli hiding video sing bibagi damakta mayam pum nang po amukah na thagat chari anob update ki damakta dear manipur youtube channel na subscribe to video. Thank you.